Chadempum Uibamar Uibapau Kara update Tauzari. China ki Communist Party na Xi Jinping da ayan basakti Pigadori. China da sahi mga ki manungda amuk hakta magpang thokpa amasung bathang thada taba ruling Communist Party ki Congress da President Xi Jinping po record oina. Ahumlok subatam amasung maduki wang badasu sasan pahan na baya pa pibada natana President ki mafamda ayan basakti kaya su piragani haire. National Party Congress bang thok kadoriba as the Constitution samdok lagani ada ikui kuidana Communist Party na lauthokiba na maram na President si bo angak pafang na sagdi leh lagani aina analyzing na thazare member kun gamangagi Polit Bureau gi mifam ambada Communist Party of China CPC gi kunchuba Congress asi yamna aruba tangkak ambada pang thok ba khwaidagi athoiba convention oiragani aina phongdoge Comrade Xi Jinping na leader oina laituna CVC ki Central Committee ki aset pa pungning makada party apun ba si lengjen manhan patay masung China ki miyam bolam jeng patay ay na meeting da pangtoge masina Xi Jinping ase record oina amukhana elect tawragani ay pa si yam na mayak sengali masagi sahi humpoga mapan chura ba Xi Jinping bo co-leader oina hen ba si mamang da Mao Zedong khakta da pikhiba thabaga mane Constitution samdo kadoriba asna party ki general secretary amasung military ki head body presidency supairiba Xi Jinping da party ki chairman ki title su pirakani aina thajari sahi chamrong chowa party asida mamang da masum da phampai ki basi mau khaktani madang da pangtho kadoriba party ki National Congress asida si khak natna atai ahongba kaya di purakani aina thajari lebaga si ki Prime Minister Lee Keqiang Chawna Central leader ayamba sindolagani hairi Makatarak ba atopa pauda mathang Seoul da Uzbekistan da pangthokadapa Shanghai Grouping Meet da Prime Minister Modi saruyaragani Saliba September tara mga amasung taraga darukta namit nini chumna Uzbekistan da pangthokadoriba Shanghai Cooperation Organization Summit da Prime Minister Narendra Modi saruyaragani Augiba sahi kun ki matam da grouping asna pangthokiba thabak thorung kaya adugi madang da su review tawgani hana panari Multilateral cooperation asigi pandam singi matang da summit asida khanagani haire Shanghai Grouping Meet asida ACO ki member labak sing observer or state sing leader sing ACO ki secretary general organization asigi resident and terrorist structure RDS ki executive director Turkmenistan ki president amadi invited guest sing su sarugagani and external affairs ministry ki statement amana khangalagle Uzbekistan ki President Shavkat Mirziyoyev na baton torok padagi tha asigi taraga manga amasung taraga darukta Prime Minister Modi na Samarkand da chatuna ACO ki kunithoi suba council ki meeting asida sarugyaga dabani haire handak bang thokadorba summit asida regional amasung global ki oiba issue kamarum pukhatuna khanagani summit asigi khudong saba lohraga Prime Minister Narendra Modi na tokan baleba khara ki lusing pasingka sideline da unatuna bilateral meeting kya su pang thoklamgani haire California ki firefighters na lamai chakpa tingna na bahonariba adu nong na mateng pangtuna tamtheba heat wave adu dagi kanbangam haure Pacific samudra khongpan da sitpa tropical storm adu lepkhiba loida da hian ingba temperature da tatharakpa loina na mafam adu laiba Southern California da tangai fadana rong chuba ki phibam haukiba thangju da metagi lakhibane Maduna maram oidana mafam adu laiba miyam da pak sauna lamai chaklakna bagi akiba amati khangbangam daba hit wave gi akiba du tamna lochilakle haire Official sing na magjongna da pirakhiba section warol sing da tropical storm ken akan bamong da nokse sichilakpana maram oidana sakle ba lamai aduna mafam kaya da sanduruk payai Maduna irai numit fawda ekar lising kun gataret hena saksil laktuna asoba khudong thiba amathorok payai lamai aduna lebak asigi turel khompa da leiba mafam abadi Lord Angeles ki mafam sinda jawk chilagani matam batu da mafam adu ki saruk chada mangarom tamak paina soklam da yai ana phongtora khibani atu ba khanghaudana akan wanung churak mana maram oidan lamai adu mudkhrabasu lebak adu da khanghaudana ising charok pa amade mudslide thopagi othopa lei ana su phongtora khre lebak adu ki California ki spokesman Rob Rosina phongtora pada khanghaudana churak pa akan wanung ju adu na lamai Kalliba music adu da yamna chawna ahing aduma da mateng pangtona lamai adu motar pada chawna mateng oike ngasa hupung tara makarom tar pada lamai adu chada ni forum tamak ngayauke madam adu pawud ising isau thokpa natragna maslide thokpa report amata lakhe ba laitri aina rosin na makata na phongdora kre magna makata na hai ki bada tropical storm kebo haningai leitana thagali maramde mahusana lakadab akan banongju
Nong adugi matam ngan khana lakpa asina ngasidi lamai na tumda chaklom gadaba California gi omangsing kan bada firefighters ingi chawna mateng pangbiri haike Queen Elizabeth ki ponsi khongsata kainarisi aibagi matamdu yauselagle East Scotland laiba Balatar khungkang ki manakta laiba Balmoral Castle gi Ballroom dagi ngasi Queen Elizabeth na hipkadaba coffin adu ahan batangka ki wena twin assessment town oiriba Aberdeen amasung 20 paudon laklaga ngasi idin waki Hollywood House jawrakre Balmoral da laiba Ballroom Castle damhaki coffin nasi Queen Elizabeth na hiaksiba numitagi mapamaduda Elizabeth fo ningsing khudam amba oina September 9 dagi thamlakibani Komsing lising amagasani pan yakai gani thoi dagi haudona sahi kudingi ballroom asida sahi kudingi pangthokpa tharom amoina mafam aduda staff sing da thank you habagi sanabi ama pangthok tuna lakhibani sanabi asida ningthau konongi saknaraba ibang monongi miyoi sing amadi mafam aduda thabak toriba staff singi marakta pangthok tuna lakhiba sana kanglon ama oina pangthok lakhibani asinga sanabi asi Queen Elizabeth ki mapa mapu haktak tagi sanarakibani Queen Elizabeth na sahi taragani thoi ngari gai matam dagi mahna pol asida jagoi chaduna lakhibani mafam asigi amadi akoi badu leiri pamio cha kyan haujik su mafam asida thonglaba leptre makoina aroi boy na Queen Elizabeth na Balmoral dagi eren wakta na satkadaba khongsada aroi boy na kana risi aibo wai asi ahna na bagidaba miyam adu thonglakibani Queen Elizabeth ta aroi bi igai khumna ba du utpa phanghauna da bagidaba Baladar village dagi Balmoral village babu satkadaba miyam kidamak akhanaba bus kaya arrange tawduna miyam ge khudong chana da bagidamak sinba hukre mafam adu da lakwa miyoi amana phongdorokpada aikoigi Maharani na huibu yamna nungsi jabani maramaduna mahako mahaki nungsiraba hui ani adu kona na mahake masa sing jawna mafam asida laklibani ana phongdorake Elizabeth ki coffin asna mahaki khong jawrakpa matamda lebaga sagi ningthawna kaman world secretary general ka Buckingham Palace na unaram gani madugi Madung daning thawna Relium High Commissioner amasung makoigi imung manugi miyoi seng Buckingham Palace da laiba ballroom da unagani mafam adu da Maharani gi coffin adu September 10 da yawrakani hairi September 10 gi pung 10 tabada akhanaba khongsat amaning thaw amade Royal Family gi members sing yawna pang thokani Maharani gi coffin asna yamna changba khongsat ma pang tholaga St Giles Cathedral da phumlam kani mafam adu da lepak asigi miyamna aroi bi ikai khumna bu dhawgani lebaka sigi ningthawna luchingdana tungda nomai 5 car sing chalaga mahake mamage coffin adu Westminster Hall da purakane mafam adu lying state thoram ahugani lying in state ki thoram asi September 10 ga darukta pang thokani haire Indo-Pacific Economic Framework ki official oiba wari hauna na bayana kre Senmitlon gising na ba kaya mayuk na bagam na bagidambak Regional Economic Mating pinadaba Indo-Pacific Economic Framework IPEF ki official oiba wari sana bagi tabag hauna na bagidambak South Korea amasung atopa member taraghamdoi na yana ba furakre ana South Korea gi Trade Ministry dagi phangba pauna haire rule sem na bagidambak wari sana ba hauna na South Korea gi Trade Minister ahan Dokjio na mafam magafam manava IPEF ki minister singa yana ba furakhe Masi trade supply chain kalhananaba infrastructure amasung green technology amadi tax amasung anti corruption haiba yambi mari asida jimbam waraga semgadaba rule singni aina trade industry amasung energy ministry na phangdoke yamna maruoiba IPEF hariba asida yawriba member taraga mari asi South Korea United States Japan Australia New Zealand Vietnam Brunei India Indonesia Malaysia Philippines Singapore Thailand amasung Fiji ni aina South Korea gi Jonhap News Agency na report dauke masi economic framework asi aukiba methada United States ki President Joe Biden haudokibani masi Indo-Pacific lamdam da China na Philippines na bakan honariba ado mayukna da begi khongthang amani haina thajari karbar gi yupi sing asina mai kai panam kham teng wang bathak ta pukat pangam gani supply chain hena kan khan gani tungkoina chatka da bambawng da mateng pina bangam na gamla gani haire Taliban na pangtokba training exercise amada Black Hawk helicopter kai bagi miyo ehum sikre Afghanistan ki konung Kabul da pangtokba Taliban lanmi singi training exercise amada Black Hawk helicopter makai bagi helicopter adu da tuangba miyo ehum sikre ana le baga sigi group defense ministry na thadok pa serol amada phangborakre training asigi damak America na saba Black Hawk helicopter sing sinaduna pai he dubo helicopter manung da technical problem thorok manamar odun lebaga sigi National Defense University campus manung da
kaiduna tasilakibani ana Ministry of Defense ki spokesperson Inya Tula Kurasmina pongdokre kudong tiba thaduk adu da miyut mangha so aso panangki aire mamang zai ki August tha dasu American Black Hawk helicopter amba Afghanistan dagi Kandahar city lana pairko matamda miyo yaba mathak tagi jan thaduna lakpagi video amma miyamna unaki balai thaduk adu American troops na aroiba oina Afghanistan thaduk lamlaba matung da thuakiba thaduk ne makoina Afghanistan da sahi kun chumna military gi oiba tengbang piram laba matung da chatkiba matung ikui dana thaduk adu thuakibani report amagi matungina Black Hawk helicopter adu dagi adugi jan thaduna leiribam yu adu America gi interpreter oina thabak tawwa Afghan masani ana phoktok nakibane European statement puning thawani ngai oide Iran kumza lising ani tara ga manga gi nuclear deal ingadan baga mari lainana Iran gi thawongda singdaba utkiba Britain France amasung Germany gi khwaidagi nova statement puning thawani ngai oide amasung Maduiri Iranian jinggi goodwill gi mayuktani an Iran gi foreign ministry na official statement amada phangdokre Iran gi foreign ministry gi spokesman Nasil Kanani na thangchunamit da haike madudi negotiation chathariba chai singi matakda diplomatic interaction amasung action sing leptengai talaga sida amadi Vienna da wari sanakiba asigi coordinator na negotiation finalize tawna da honari ngai baraga sida wari sana ba mai pakhan da ba maungda asing ba statement ama tholak ba si nganglingai amasung nongnang ningai oi joint comprehensive plan of action JCPOA haina official oina khangna ba komja lisingani taraga mangagi Iranian nuclear deal adubo hingatan da ba satharak liba wari finalize taw ba basi Iran gi apambani haina paladuna mahakna European saching da hek hobadagi negotiation adugi mehukta leiriba amsuba parties na santok liba propaganda na ithil bel loitabani haike negotiation adu hojik makhwena angam bathakta mai pakhandana ba honaribani anusmangna section wa phangdoke spokesman asin makha taraduna akiba pibagi thawong sing chathabagi mayuktasu European lebak sing da warning tawge kanani na hai akiba piba amadi athingba kya thamdun Iran ge miyam ba makhoigi right sing gi mayukda chathana ba honariba amadi makhoigi apamba sing gi damak chahan gani khaliba sing aduna khangadabadi US na maximum pressure pinana ba chathagiba campaign adu mapung phana mai thiba nangki habasne Iran hojik su deal ama finalize tawna ba sem sadun lai haina paladuna kanani na hai negotiation atu da saluk yariba ataina mapan ki ithil da sadaba tarabadi agreement ama thuna propa yagani haina mangna thajai nagalamarom da Taliban atenma matam gi oina hangdok lamba novice gi school ama mukhana thingjin kre Taliban na nangfok tang ba Paktia province da atin ba matam gi oina hangdok lamba novice school manga amuk nahuna na thingjin kre an official report amagi matungina phangdokle tribal elders amari school gi principal sing na recommendation tawraba matung school adu atin ba matam gi oina hangdok lamba matung tarakpada amuk hana thingjin ki bani salivatha asigi agan ba sarukta Paktia provincial capital Gades da leiba grade 6 gi matak da leiba school mari amadi Samakani district labor school amapurna Taliban gi special ministry gi formal permission chawdna operate tawba hauki bani hairi thangja bita Taliban na pising school banga asi amakhana thingjin na hukum tawki Taliban school thingjin na bagi hukum tawrom ki badu akan bamong da yaning da buladuna school uniform set pi mamang da ang opamaikum ofi borkha ofi nupi mahiroi kya amra protest tawba ki khongjang jangsin ki hairi Gades labor Muhammad Sadiq ko bomyoy amana phangdo ki bada bhagi masan nupi anin school hangdok tuna laik tam bahura kibada nongai ba pogi atu moy namak Taliban na pising school ado amoga da thingjin da warip lau kiba ningba kai ba pogi Taliban government ge spokesperson amadi education ministry ge official sindagi hiramaje gi matang da comment launa da bahona bada unava fangkide aire Afghanistan da Taliban na sakti paikra ba matong tarak pada na oirbe nupi masa kaya ama school ka bada atheng batham le nupi oibi kaya amu na makuk tagi makong phabo kopsil lage miyam marak da thoka da bani aibo wa fam tham le bane Taliban lusing ba government asida dharma da ka hana haksin baniti chatuna nupi oibising bamhai masing tambada athengba tamjan biki ba loidana karigumba makhone jum dagi mapan thorakpa matamda makhoi gi mung manung nupa mari mata amadi loina gadabani aibo wafam thamle bane Taliban lusing ba government asina nupi oibising na thabak tawba amadi mai masing tambada athengba thamli bani amang saida Taliban na sakti paiba horakpa matamda di nupi oibising na thamli ba athengba sing kom thokani habagi thajawa wafam tipi gi bane adoba madugi ona tainaba oina thokle aire makha tarakba atopa pauda Ukraine gi lanmi gi counter attack da Russia na control toramba lam square kilometer lising home ehna loksen kre
Haukiba February thadagi Russia na Ukraine ki bathakta chatharkiba invasion da control tawromlaba lam square kilometer lising hom hena Ukraine ge lan mission la lausin kre Ukraine na chatharkiba counter offensive adura Russian army na thawai hingnana bahwana bada sien bada hondok lamba artillery jauna jamlaba khulai kya recover daukre Russia na chatharkiba invasion asida malem gi wena khwadigi phaba misal defense system ni anda long riba S400 kya America na Ukraine da pirakhiba multiple rocket launcher harbor sinadona thuwai khre lanpham kyagi kaidura chela khibar Russian troops sing Donbas region da punchidona anoba lan gi thawrang tawba hokre haire Ukraine gi military na haike bada makoi gi force na nokbok thangba Ukraine gi lamdam gi sarukta yamla thuna chathakiba counter offensive da Russian occupy tawda leramba lam square kilometer lising ahum blocksin bangam khre karigumba wafam asina confirm tawba thoglabade Ukraine gi force na hokiba pongni fuga nipan gi matam asigi manung da loksin bangam khiba lamgi changa si Sarugahum hengalagani aire. Sagol sendemiki tapitang waram da President Zelensky na Ukraine ki counter offensive da lausin ki lam square kilometer lising ama sore lautho ki bani madugi matung tarpada Ukraine na lausin ki lam ase square kilometer lising ani sore aina lautho rakhe bane. BBC na Ukraine ki maikati ki lautho le bawa phomasi chapchana verify tawbudi ngamde. Atumai namak journalism changbada aba PB dana ba pi dabana maram oraga Ukraine lautho ki bawa phomado verify tawba ngamdabani thangjuna bita Ukraine ki lanwi sing nokbok thangba lamdam ki sarukta sadharakiba counter offensive ta Ukraine ki lanwi sing aduna Russia na kudum chaliba supply tawna bagi mafam amasu wariba Izium amadi Coffee town loksin bangam khrabane maragasida aikoina Russia maithi ba piba ngami habole aduba henba khulai di darkar oi Ukraine Russian forces ki mathakta maifak na counter operation chathaba asina Ukraine na Russia ba maithi ba piba ngami habado le Atau baik na hen makulai sing di darkar dari ane Ukraine ki foreign minister Dmytro Kuleba maka pamana ba Germany ki ana Lena Berboka puna press conference sama da phang dokre Russian President Vladimir Putin na saurak pa yai hana madugi khudong tiba do mai unha pam da ba maram na elai kharana an ba horak bada Ukraine na kulai pi pada ningjing mangsing na pathoki atu ba husakti madugi wafam do tadre Isol bo jamna thagali ekon Russian army mai tiba pi bangami abadu utkre Masai koi na harba allies na pirakpa khulai sing na tawbani ayan ba khulai fangliba makhai yamla thuna akona Russia gi mathak tangam gani amasung yamla thuna lana situation gani ana kuleva na haike media gi report matungina Germany gi foreign minister anda Lena Bervok na makata na Ukraine da military gi mating bigani amasung western style Soviet gi monga yamna khenaba battle tanks sing bi da tawroi aina thajaba pe ki haire Ukrainians ka pawada ki report matungina Ukrainian army forces na Ukraine ki lam square kilometer lising ani rom da ki Russian forces dal thokre haire Kharkiv ki akoi bada Ukrainian troops sing na khunda laitha ba mafam kontra hena control daukre Russia ka wari sana bo oithok dre Zelensky lan loisan na bagadamak Russia ka wari sana ba habasi oithok na roi maramdi makoina matik sa ba phibam am ohenre ana Ukraine ki president Volodymyr Zelensky na phang dokre President Wafam si Yalta European Strategy ki sahi yoiba meeting manungda panel wakhana pa mata phang thoki bani Aikoina lan loisin ba pami aduba aikoi ki phibam amasang tawba ngamba du hang dokre aikoi ki miyamna terrorism ki wari sana ba pamdre amaromda haibadi terrorist na makoi ki apamba adu khangan ba maram na makoi ki wari sana ba phawoi yai ana Zelensky na haike Russia na makoi ki wasak nga kani habi ki thajaba amata laitre makoina wasak nga loi haina khalli makoina wang angna sat kani habasi kana amata tha thajade Nakona su Russia ki jana ba ama purapang ngamloi hana Zelensky haige Russian Federation ka wari sana ba hodring heda Ukraine dagi Russian army withdraw tawba tai amasong Russia na terrorist ki thausil chathaba tawba tai hana president haige President Vladimir Putin invest taw harwada ki Russia ki official kaya police na saman taw khre Russia ki president Vladimir Putin bo invest taw na ba taksin ki pasingni aibale ba ka sige elected official kaya police na saman taw khre hana media report apna haire President Putin na Russia sa tarifa tabak tawang kaya po fong na yating tabo lagpagi mataw amada St. Petersburg area gi Smolnenskoye municipality ki local deputy sing na President Putin bo deputy sing na President Putin bo best taw na ba Russian dumad apel taw ki ana report aman haire report ato na makata na haire madudi ay treason gi crime kamari laina na Russian official sing na Putin bo best taw na ba dumad apel taw ki bani afilado gi other weriba Dmitry Bali juga na Twitter post amada Putin bo naha oriba Russian singba afapa workforce wena sinaramba gi mahota military da sinatuna arem bada punchi lohelle an baral seke loina na makoi gi Russia gi sel tong gi pipam sok selakpa brand train Russia gi jamthang dari Finland amasong
Sweden pon hetu da jahun da nok suklong ki military alliance asibo nong poklom da South Thorok ba di Ukraine da satharibe special military operation adugi effect on atain rakpana sing bagi matang da pathin bamaral seki Bali yuga amasung pelo divudi Nikida Yufer Hekna matung tabada Twitter post amada ruling establishment na pai khaliba thabak thorom sing kari sulai tana uhana na bahwana bagi damagta St. Petersburg police namba khoida isu tawraki ba samon sing ki copy amot ke Bali yuga na matung da samon tawki ba divudi Mariya dugi manung da ani police na thadorak le masum bakhoi loina mak fal to ba yai hana supan ke haire Russian force na Ukraine ta landari ba adu criticize tawri ba punabak yaithan na ba Kremlin na hona dona lakle bane February atheng basaruk da Ukraine ki phayuk da mafung phana attack sa thaba hukraba matung da Russian government na lebaka sigi free press pa mathau tahundana ba thuna lakwat pam thokpa khongthang sing lakwat khiamade Samson sajin ba pauk sandok pasing ba akan ba criminal penalty sing piriba anoba law amasan hange Obidin po aiba Russia da authority sing nabaram chadana phajileba sing bo tracking tawdana lakpa independent group amagi matungna Ukraine da landaba hokibadagi Russia da sathagi anti war acti Bezam ka bari laina na Russian authorities in hauzik phawada miyoi ising taraga taruk samri kunthra ga taret phagat khre maka tarak ba atop Manipur gi pawda masini aikhogi Ifal city truck sing dagi tahupa lebak na uful waiful gi city ohelle labuk dagi na tragan jom sabagi gonia tawthok laga truck sing da haptana purakpada makhum khum da bana maram oraga masit lambi da tahupa lebak sing aduna kaina thangda Oful waiful gi city onthorok tana biam da khamte na khodong chada pamayong nare Imphal gi maroi ba mafung kya marom da hojik lebak pudun chaliba gari ayam party fona mo chen gre masina posai pudok pusin na tragana akhuwa lambi da sangsin dun ai dokpada ka hena khodong chahalle adumok ba hariba gari sing asida lebak mapai hapsal lagi body degi yamna hengkat na hablak pa lebak sing ado lambi da lakpada masit ta hauki hariba lebak sing ado tungda lakpa gari kya marom na mathang Takara batungda pakthoragi sarban nungsana lebak sing adu kanghalagi amasung batungda uful waiful onthoragi Haribo full waiful sing adu lambi da lakpa gari sing gi saumna pokhaloktu na nungsita tilagi Asuna city asigi marui ba mafum punamak uful waiful ngakta ngahalagi Asigumbu full waiful sing asina lambi gi matai da ngayak gari khamduna thambada uful waiful paksinura gari adu ba masak dihalle Gari adu nahlanana bagi damak ngayak leitana sambagi tangai fadaba lagi Paramagasi matak uful waiful sing adu ningsa sor hon bada yauksalakuna miyoi kya thabom bigi mari leinaba anaba kya marum oirage masimana maram oratuna Manipur da angang natragan ahal haiba amathi dana azmana wa migi masing nongwa gi hangalagli miyoi kya ma allergy gi guli chanharage laibak sing leba gari sing asdagi amot rakai natragana fata hauti sing lambi da tahutana pa makhal kya ge mechanism sing sindaga dabani zakot balebak sing dadi lambi da gari dagi laitum masa amapaw thadaba yande Karigumba tahuba thoklagadi madugidamak chawraba fan thialli maramaduna lebak pu oro fada haudi pu oro puriba gari khudimak makhum khumnai Manipur di amut akai natragana lebak puriba gari sing makhum khumba chanade pocha yamna hapa tanabada body dagi hendokna lebak natragana fada haudi sing apagi chanabi lai hariba fada haudi natragana amot pasing adu gari aduna thauraga satkibada nungsida humduna lambi da tahui asigumba phibam asina piriba khudong chadaba sidagi Nandong nada bagi damak gari sina matik mafa chadan pot jam na hafa masung makhum khumdana pot purakpa si lambi da mari lainaba authority na check tawbagi tangai fadaba lai makoi dagi lebak tahubu oraga de gari adu fazilak fantian bagi sanabi autopam thoge azu ori pa mau mata wasde Imphal gi marwai balambi ayam panuang chura ka lekom laina adu gonong sa saraga na uful waiful thang ba city oile Maka tarakpa atopa pauda Ukraine gi Zaporizhia nuclear power plant thabak pomlep lep kre Russia na kudum chantun leiba Ukraine gi Zaporizhia nuclear power plant mafung fana shutdown tawre ngasinong tilpung 2 minute difum mathoi chatpada plan asigi taruk suba power unit atu power grid ka samdhan kedra ana Ukraine gi mari leiba company Energoatom gi power mana haire Ukraine gi National Nuclear Energy Generating Company asina phangtorakiba mathungina haukiba nabit homni asida Taruk suba power unit adu yamna kham thengna taba capacity da alan motor operate tawrakibane masina piba mayasi plan gi masagi darkar oiba adu khaktani haire Russia na bomb capsule ko maramna Ukrainian power grid ka samnaba plan asigi communication line punamba kai khibadage Taruk suba power unit asi island motor operate tawkibani aina company na haike Russia na kudum chanba inner order da leiba Zaporizhia nuclear power plant asigi piba biangchina da bage damak haukiba tang amada
IAEA International Atomic Energy Agency ki team ama laki hauki batang manga da team adu ki participant taruki manungda marina masa ki thabak loichen ki amasong lemawriba ani adu da makhatana plan adu da laiki Ukraine mamang da hai ki wafam asumbani haiba thakpa oina hauki batang tarukta IAEA na report ama thadokta Europe ta khwadi ki chawpa nuclear power plant asida Russia na military person amasong equipment sing paisalaga thami ana fongdoke Nuclear plant asigi akoibe area da lan thokwa asna matam amada hekta yamna thina mang ta kadaba nuclear disaster thorakatra haibagi akibal helle masina maram oiduna pethibigi labak kyana nuclear plant adu thadoku aina Russia da kanna taksille aroibe da content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga sari channel asina dom da kana badi subscribe tawi business subscribe tawi ramoloinana like and share to sukawi ko namakpo amagana tagasari